अहानबदा मरोइबा पाउ ngarang bothada nakiba inner Manipur parliamentary constituency gi polling station taruk amuk khena mekhal pangthoknaba Manipur gi joint chief electoral officer na election commission of India ECI da wakakre Yong na lopu talaklaba laiba ki chiraba matamasida I maselon sinaduna mekhal gi damak khana chaina ba haibasi yamna laibak thibani haina mayol gi president Asim Prince nanunam pofongdokre Tokaning the ba thodok ama ani thokraba sungarang mikhalda masing yamlabu voter sing thorakuna mikhalda saru yaki bagi damak BJP Manipur Pradesh ki president A Sardana thagaba fundorokli Mikhal gamari lenana ngarang moirang kampu sajepta halama nomaina kaplambagi thawong adu yaning da fongdoktuna ngasi maikai edong gi yamlaba imai bel sing awakan mi from crave Kiam gai hebung makhongi polling station number 6 by 13 da sakang daba singna cha thakiba thawong adu yenglaga hariba polling station asi report tawda bani haina taksilakle